Ibungo, ibungo, na amta ngai khone. Kaino mata hangge ne ibungo, amta ngai khone. Mama, kai tana sige mama. Mata na sen tau ni ne. Nang mama na khangning ba wa ma nang wanda hangge tau ni ne. Lao sida phamu lao, sida phamu lao. Yani mama. Yani mama. Hangbiu yani. Oh, nang mama na khangning se. Nang na YouTube to idu kari kana ge ne. Yam kanai kaino mama khangning bra. Tu. YouTube tagi phangi nga kane. Si tu YouTube tagi phangi nga kane mama se. Adudi ibungo, nangi mama da su khara taw ne. Ai su YouTube taw de yadre ne. YouTube tagi paisa phangladi. Ai su YouTube tawrage ne. Nang mama da su khara taw ai su ngasi dage ta hawrage YouTube se. Yam khani di ne mama taw ai haige. Hayu ni tashi. Nang mama ta ni. Hayu tashi. YouTube tau bai se yam laina tarai ne ta tau ya ba thawak na te nasagi tele na ma leitana paisa gi damak ta khallaga hekta tau ya ba thawak na te ni na tau ne na ko heta pang tau tau kan da nang je phau da na te mayam na pam na ga da na te nang heta paisa phang ga da na te khanga ba mama se YouTube tau ba matam da channel ama tau ba matam da monetization tau na ba gi damak ta hona ba matam da process yam changre madudi 1000 subscriber 4000 watch hour adagi monetization process mayam ama changre si yonaba honaba matamda mayam na pamnaba mayam gi damakta kanaba mayam gi awa pothaba nokhan mangamba sigumba je darkar oy aduna masa gi tele lama yaudragadi kamaina channel to adudi ibungo nangi di haiba nangna haiba mayam nangi di yorabra yodri Hera ibungo nachin thiba nangna haiba mayam du yodana nangdi paisa ma tau kramna phangino ba adugumba nachin thiba du tau du ni kamai phangino hairo ni mama I chin thijaba na chade aina ngasi YouTube tagi phangliba paisa je sigi maram je khangingbra yam nungsiba wari ne mama hayo tashi karam nungsiba wari no ne hayo ni tashi video se mati ama yengmina si ko aduduga mama aina paisa kamaina phangge do mama khangbirani hello guys, welcome back. Ngasi su live ra na mayam bu khurumdari mayam bu taram noksari ngasi di mayam yo pham da kai gumba wa pham khara tam phung tok sage madudi hajik se lockdown ki kai leiba thabak subam no bam khangdaba sina maram oira kan da ai jara helaga siga dore aduna mayam nu sibiduna adong adongi suba ya ba thabak ka leiragadi khara adum habiro paisa dudi adum laga ngangna je adum suraga thabak to aduga aina aigi description da link tanganu amani yolibane ko adu mamandu piraga lobiro yaragani photo du su dum link tu da changaga yengbiro anu da am phajabane adu labiro mayam da aina request khara tawjari adudi thabak su habiro comment section da dum thabak mafam do habiro ai soya no ki thiraga laksage lairaba ai ngasi jara helaga sidore lockdown amara moraga aduna mayam nu sibiduna aigi channel asi su like to biramo subscribe to samdiramo comment to biramo ado thabak tudi kaubiganu go nganu du su lebio ai somda yam ikai hangoina haibada chak chajadaba numit taruk ni su jare aduna mayam nu sibiduna aibu thabak to amtu tadi sombio ai free da lena chajabu ju pamjade aduna thabak to sura kandoina chajage ado ai wangang su ngamselaktre chak chadabna maram moraga isa ji yam sole aduga ngarang ji vaccine je kapu ai isa ji nungai trebo aduna ai mayam pothajarage ai comment oina ngaijarage thabak sunaba video je swaida losilase thank you bye bye asini mama aina matau gramna YouTube tagi paisa tange haibado aduna mama su paisa taningagadi sumaina YouTube channel ama hangbiro aduga thabak suge khotke pot yonbo khotba tawbiro aduga tanbiro phagi tawni ko YouTube ta paisa tamba haije yamna laiba thabak nate paisa phangi mi singje yam laina phangba nate adugu paisa gi damak ta khalla kanda YouTube tawbigano adomna YouTube channel ama hangge khallaga nasagi oiba haidi entertainment oigera any comedy oigera film oigera ama oigera adugumba tawkanda hangbiyo aina yam haidana khangdana haidana ngangjabsu nate adu aina mayamgi mot natabida aigi mota aina ngasi hangjari channel asidi aigi paisa gi damakta khalla kana paisa phangi haibagi damakta hangjaba nate aduna aidi ai isagi pamjabagi matungina entertainment oina mayamgi damakta message piningba more video semningba koningba de isagi apa sing haidi
ꯃꯈꯜ ꯀꯌꯥꯒꯤ ꯃꯤꯕꯨ ꯅꯣꯛꯍꯟꯕ ꯄꯥꯝꯖꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄꯥꯝꯖꯕꯒꯤꯗꯃꯛꯇ ꯍꯥꯡꯖꯕꯅꯦ ꯄꯩꯁꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯥꯡꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯂꯥꯟꯅ ꯑꯣꯏꯕꯤꯗꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯤꯡ ꯑꯗꯒꯤ ꯌꯨꯇꯨꯕꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯐꯥꯎꯕ ꯌꯨꯇꯨꯕꯔ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯃꯣꯏꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯅꯧꯕ ꯑꯣꯏꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯃꯤꯟꯅꯁꯦ ꯅꯤꯡꯍꯟꯅꯕ ꯇꯧꯔꯤꯁꯦ ꯃꯤꯅ ꯉꯥꯡꯉꯛꯄ ꯃꯤꯅ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨ ꯀꯌꯥ ꯑꯩꯈꯣꯏ ꯇꯥꯗꯕꯤꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯊꯥꯛꯇ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜ ꯑꯃꯃꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖ ꯑꯃꯃꯝ ꯁꯦꯝꯃꯤꯟꯅꯁꯦ ꯍꯥꯏꯔ ꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯕꯥꯏ